Hindu LAINING की मसामु OIRIBA Gaudiya Vaishnava Shing की Maha Utsav Ratha Yatra Iskcon Manipur Dasu Pangthokkhre Ingen ginini panba numitagi numit mapan chupna pangthokkedaba Ratha Yatra adu hodringai mangoinana gari delaiba Iskcon Manipur ki temple da Jagannath Subhadra amasung Balabhadra ki maphamda arati kattuna lai gi thauram pangthokki madugi matung Iskcon temple mamang da thamba Ratha da Jagannath Subhadra amasung Balabhadra lengthoklaba matung nungthil gi pung ama makhai khare helakpa adwaida Ratha Yatra pangthokpa hokhi Yatra adu kwa kaithalagi mamai leiraga Iskcon temple da lushinki Ratha Yatra ga mari leina Iskcon Manipur ki secretary Banamali Dasna Paumi Singh da hai kanagumba amana Jagannath ki Ratha amuktang uraba amadi Ratha gi thauri paiduna amadi chaka soktuna darshan taurabadi sangsar ki ipak lanba ngami haiba praman sastra de lei Jagannath asi aduki matik pina haiba amadi thaujal chauba iswarni adumakna sangsargi wakhalda luplaga leiriba mipum khudimak thoraklo mahaki thaujal piragi haiduna ngasigi numit asida Rathada lengthorakpani asigumba mangalgi masak oiraba numit asida lamdamasida leiriba tangdu leitadaba fibam amadi kanglu furuki khenaba pumnamak mabungogi thaujaldagi mangkhiba oirasanu haina banamalina makhatana phongdokki Sugumba mangolgi masuk oiban demi sida mayam pada mana kon jing Manipur da leiriba tangdu leita da ba jadi kalu ki khenaba leiriba mayam taseng badi akhoi atma wana de kainda akhoi gi kon haj leiba akhoi maitai ni mayang ni haw ni pangan ni hai mayam pon taseng badi haksang da sak tak bani akhoi atma ga leinaba mari di parmatma leinaba ni aduna bhagavan jo akhoi punamaki mapani hita da tak piri ko ji bak makhal leiriba mayam pon sing mapa se bhagavan hen ado akhoi mayam pon se lo na mai chi naw ha tu oibanina nusi chana na dum leimeni bai tobudadi kamal ground na ma khoi leiba tai ishorna mai ai da thamakanda khoi mayam pon se magi macha manai haktani haiba wakhanda seba tomin da wakhanda legadi mor khena basu kaim le roi khana basu le roi chena basu le roi da seng badi dharma ge niyom chatba madam da dharma haiba se di khana sai na wa shwe yo bura te da seng khana sai na ba tawri pun mo se da seng dharma chati chada dharma chatba saba jinga adumai torga tobung hadani da seng adena ko da si tawje is di ya seng ba prithibi go iba adagi jaga ki mabungo magi pena na gi thorang tawjabadi mayam punamo so ngasi hajik Manipur leiriba jati ki kanglo ki khenaba mayam le punamo se ngasi pula bhawang kripa dagi pura maksu loina makok khe harga nusi chana na hana gi leramba adum phibam da amu hanjama ngamba pina biu haidana ko na ngasi gi Ratha Yatra gi thoram jo ko pangthok jabani